Saudi Arabia America gi 5th generation fighter jet F-35 lainabagi thorang hokre. Masina Israel amadi India gi oina achauba concern nama oiraba yari. Maramdi Middle East ta hojik pawbi oina F-35 fighter jet asi subnagi Israel khaktadani leiribasi. Masina maram oiraga hariba region asida Israel gi air superiority da makoina dominate tawduna leiribani. Habadi region asida makoiga lamba panaba atop lebak singi aircraft leite habani. Aduna Israel na America da hari any necessary action tawduna Middle East ki lebak amatada Israel gi aircraft capability ga manahandanabagi. Adubu Saudi Arabia na 48 F-35 jets lainabagi proposal tawrakpada Trump na sumasibu accept tawkhibaga loinana masina Middle East ta achauba game changer ama ohellaba yari. Panba yabadi Saudi gi Prince Mohammed bin Salman 18 November da US ta visit tawki. Maduda Trump na lavish welcome tawduna mahakpo okhi red carpet thaduna nongthakta F-35 pahenduna grand salute pibaga loinana Saudi gi Prince ki visit aduda apunba $1 trillion ki investment US ta tarogani haina lauktolamki. 1 trillion si kyam yamba senpam no hairagadi trillion amada 0 taragani tho yauribani 1 lakh crore haibatare. Indian currency da olagadi kyam oirani mayamna dum calculate tawbiro. Hariba senpam asi nuclear energy amadi defense tani tawgadaribasi masigi manungda F-35 48 leibasi su yauri. Amaromda Saudi Arabia na Abraham Accord po hojik pawba join tawdribani. Hariba Accord asi 2020 da US na sinduna Israel amadi tongan ba Arab nation singi relation bu normalize tawnaba semkiba series of agreement ni. Aduga India gi concern asina recently Saudi amadi Pakistan gi marakta tawnakiba defense pact adu da yauri. Karigumba leiba ani asida amada hek attack tawrokpa matamda animakta attack tawrokpani haina lawgani haina. Aduna Saudi Arabia gi air dominance bu counter tawnabidamakta India su magi air and missile defense capability bu strengthen tawbagi haidi mapangal kankalanbagi tangai phadaba leigani. Masigi damakta India gi oina hojik option ani leiri. Ahanbada India gi LCA fighter jet Tejas ki production bu increase tawbama. Adubu laibak thibadi hojik chathariba Dubai Air Show 2025 asida yamna tragic incident amada ngarang India gi whole Tejas ama crash tawduna Indian Air Force ki wing commander pilot ama laikhidraba matung masigi negative impact soidana laklaba yari line of production dasu. Tawdo asi karidagi kamdawna thokkibano haibadudi investigation gi matungda khanglagani. Matamduda tawdo asi gi matangda details video ina semjaraglage. Adubu masi India gi oina mingchat thiba amadi setback ama oiraba yari. Production khakinatana atoppa country da Tejas bu export tawgi matangdasu. Anyway anisuba option dana Russia gi 5th generation fighter jet Su-57 bu purchase tawbama. Masi Russia na license production amadi technology transfer ga loinana pinabagi ready da leiribani. Aduna Putin na handak chahi gi loisalakpada India da lakadariba khongchat asida leibak ani asi Su-57 gi matangda achauba announcement ama tawrabasu yai hari. Loinana ngasigi episode asigi makha tarakpa saruk India na karamba 5th generation fighter jet choose tawraba yai haibasigi matangda next episode athubada hayengmak thagatchana bonajari madu amung aiminarase.